Lalawusing miyoy taruk phajin kraba matung jiribam jauna police station tarukta amuk hana apaspa thamjin kre. Kuki militant singna haukiba November taraga mathoida jiribam district ki borobekra dagi sahi nauriba ngang yauna miyoy taruk phajin not pukiba thodok adugi matungda Ministry of Home Affairs ki maikedi Senten Armed Police Force Company kun thaji lakhi bagaloina jiribam yauna police station tarukta amuk anat apaspa thamin kre. Ministry of Home Affairs ki maikedi additional secretary Pius Goel nang thokiba order amagi matung ina mamangda apaspa lokthokraba police station taraga mapangi manungda sekmai lamsang jiribam leimakhong amasung moirangi jaga sing asida Armed Forces Special Power Act 1958 ke section 3 gi makhada mathang sahi lising ani kun mangagi March kunthraga mathoi phawba kudaktagi apaspa reinforce tawre. Aukiba October amada thokiba order amadadi ngasi reinforce tawkraba jagasing asi yauna Impal, Lampel, City, Singjamai, Pachoi, Wangoi, Porompat, Haingang, Irilbung, Thobal, Bishnupur, Nambol, Kakching hariba jagasing asi natana Manipur gi mapam punamakta Armed Forces Special Power Act 1958 extend tawre haina order thokibani. Security force nangak selaga district khudingmaki singkhong tainaba jagasingda low lokpa hokre. Singkhong chingya da low yaina bhonabada kuki militant sing nomai kapthorokpadagi misi mina amsung asok apan kya nanglibasi makha tana thoktanaba Kakching District SP Thokchom Bikramjit ki miyang makhada district asigi police amasung BSF ki kangbu ngak senduna sugunu amsung serau lokol da lomi sina low khawba amsung lok thabak chathakre lamlai kendra gi manung chanba kuki singna hojik yamna toin attack chathrak liba singkhong gi jaga singdasu security na ngak tuna low yei ba hokre. Amaramda Impal West amasung Kangpokpi district ki manung chanan laiba Bethel kuki khuldagi ngarang numidang pung mapalom tabada yamna kuki khulai paibu sing kumthrak lag koktruk labukta khawdok laga thamba phawai mai thana bhonaram madagi arambai tengol unit 19 gi kangbuna nomai kaptuna tankre kuki militant sing chingkhong jingya da leiriba lawuk sing low lok na bhonabada nomai toina kaptharak padagi low lok pangamdana leirakhiba Kakching district ki tongan mphom sing yauna langmaidong amasung Chandel Hill range ki anakpa jaga sing dasu Kakching police amasung BSF ki kangbuna ngak sendunu low ye henkre sugnu kendra gi manung chanba tangjeng Khabuk ki mafam sing dasu security na akan mongda ngak senduna low khawba amadi lokpu thabak chatari ngasi security da ngak senduna low khawba amsung lokpu thong sing chathaki aduda like lamdam adumgi miyamna tharawba phungdoki ajin khiba taruk thadokri ba phawba asiba hakchang taramathoi lawba yaroi haina thingin khibadagi kuki sing penakidre. Kuki khulai paib sing tha asigi taramatoida jiribam gi borobekra kuldagi angang yauna miyoi taruk phajin khibadu thadokri ba phawba security force ka khutthoknabda laikhidraba kuki militant taraga matoi gi asiba hakchang post mortem tawba yaroi amsung imung manung asiba hakchang sing lawba yaroi haina Ministry of Home Affairs ki maikaidagi thingin khibadagi kuki sing thamoi sokna pendaba poknakre thingin khiba asina maram oirga kuki singi asiba hakchang adu Mizoramda Martias ni haina achauba thorom amaga lunana tairon chanbagi thorom pangthokani haina toromba adu su tokre. Indigenous Tribal Advocacy Committee ki maikaidagi laikhidraba sing post mortem tawba amasung mayumna puthaba thingin khibasi Ministry of Home Affairs na nate Manipur Police na ni haina yamna kanna pendaba phongdokre. Marak asida Manipur Police ki senior IG amsung DGP range animak hojik jiribam police station da station tawduna security force na mafam khangna leiriba miyoi taru kanna bohonari bathabak thongching adugi matang da hakthengna yengsinba amusung pawdok phawjin tawbagi thabaksing yamna kanna chathari misi asigi matang da Indigenous Tribal Advocacy Committee ki maikaidagi misi asi chingngai oi thawdok asigi matang da mapung phaba investigation chathakadabani imung manung da justice phangnaba yauna senariba miyosing phagadabani committee asigi maikaidagi makhata na hariba laikhidraba sing adugi mar village volunteers singi makhoi sing adu tamtin ot neiraga hatkibani mi amadi mamit phawba yaramdre laikhidraba singi hakchang adu ngarang Assam gi Silchar Medical College da post mortem tawnaba matam lemnakimani adubu Manipur Police na delay tawduna thamle mi taruk phajin khiba adu thadoktriba phawba laikhidraba sing adugi post mortem pangtokba yaroi haina Ministry of Home Affairs ki maikaidagi athingba thamlakle haina phongdoklibasi thajaba yaba pawgi source matung inadi ministry gi maikaidagi adugum athingba thamlakiba amata leite Manipur Police na hakchang sing adu post mortem tawdana ba thingkibani haina moral chiradna post mortem tawhundana thamba asina imung manung asiba hakchang sing adu hojik phawba puthaba ngamdri laikhidraba sing imung manung da kham thengna awaba mayoknare laikhidraba sing adu gi hakchang hojik phawba post mortem tawhundana thamba si human right khongawnabani hairi
पार्लियामेंट अमदी नागालैंड असेंबली ना वारेप लौरगा नागासिंग हेक्ता पुसिनबा यागदब नते हाइना कांगना फोंदोक्रे मणिपुर असम अमदी अरुणाचल प्रदेश दा खुंदारिबा नागासिंग नागालैंड दा पुंसिनगदबनी हाइदुना नागालैंड असेंबली ना हंजिन हंजिन वारेप लौरगा यागदब नते पार्लियामेंट अयाबा पिरबा फावबा सेनरिबा स्टेट सिंगी असेंबली की वारेप लौदुना मखोइगी स्टेट सिंगदगी नागालैंड लम खाइदोकपा यारे हाइबा अमा चंगी मसी नत्रगदी तोंगान तोंगानबा स्टेट सिंगदा खुंदारिबा नागासिंग लेंगाक अमगी मखादा पुलप लेबिनबा हाइबा असी थबकतो ओंथोकपदा अरुबा अमा ओइगनी हाइना कोरीदांग असेंबली कंस्टिट्युएंसी मंगारक हना माई पाक्तुना नागालैंड लेजिस्लेटिव असेंबली की मेंबर ओइरिबा सीजन पॉलिटिशियन इनकांग एल इमचेन फोंदोक्रे नागालैंड लेंगा की इंफॉर्मेशन एंड पब्लिक रिलेशन अमदी सोइल एंड वाटर कंजर्वेशन की एडवाइजर अमसु ओइरिबा इनकोंग एल लमचेन की मतुंग इन नागासिंग खुंदादुना लेरिबा लमसिंग लेंगाक अमगी मखादा पुन लेमिननबा हाइबा असी थबकतो ओंथोरकपदा अरुबा कया लई इंडियन कॉन्स्टिट्यूशन की आर्टिकल 3 की मखादा स्टेट अमगी ngमखै होंदोक ओंजिन तौबगी शक्ति अदु पार्लियामेंट पी अदुबु स्टेट अमगी ngमखै होंदोक ओंजिन तौबा मतमदा करी करी संगी हाइ वापम अदु मयक सेंगना पनगदबनी स्टेट अनि अहम की लम कोथोकलगा अतोप लम पुनसिनबा हाइबसी स्टेट अनि अहम चेनबा तारगदी स्टेट सिंग अदुगी मरकता यानबा अमा हाना पुरकु संगी हौजिक लैरिबा कॉन्स्टिट्यूशनल फ्रेमवर्क असिगी मखादा पार्लियामेंट स्टेट अमगी लमखै होंदोक होंजिन तौबगी तंगाई फदबा लाकु मतमदा मरी लेनबा स्टेट सिंगी लेजिस्लेचर सिंगदा रिफर तौरगा करी करी मोट लेबगे हाइबदो खंगदबनी हाइ वाफम महाकना पल्ली महासिंगना खुद थिंजिनर फाखिबा तरुक अदु थादोकनबा होनगदबनी हाइना एनपीपी डिमांड तौक्रे मार खुलाई पाइबसिंगना जिरिबामदगे अंगांग यावना मियोय तरुक फाखिबगे थौंग अदु कनेम तवी जिरिबामदा लेरिबा मार कम्युनिटी सिंगनासु हिरम असिदा खुद थिंजिनदन मिचम सिंग अदु असोय अंगाम यावदना थादोकनबा होनगदबनी हाइना इपाइमु केंद्रगी हानगी एमएलए डॉक्टर चार्ल्टोलियो अमोन फोंदोक्रे एक्स एमएलए असिना मखा तारदुना एनपीपी की माइकैदगी असम राइफल्स की डीजीपी मरी लेनाबा ऑफिसर आईजीआर साउथ अमसुंग सेक्टर कमांडर सिंगना हिरम असिदा अकन मियंग चंगदुना फाजिनगिबसिंग अदु असोय अंगाम यावदना थादोकनबा होनगदबनी यूनियन होम मिनिस्टर की माइकैदगसु हिरम असिदा मियंग चंगदुना हौजिक थोकलिबा वाथोक असि नकल अनि ओइना पेनिंगाई ओइबा मोंगदा वारैसिन अमा प्रोकनबा होनगदबनी होम मिनिस्ट्री की माइकैदगी हौजिक थोकलिबा इरांग असिगी हक्सिन लौदुना शांति प्रोकनबा होनबा तारबदी मियामनसु हेना पेनगनी हाइना महाकना फोंदोकी।